Maheiroi Amatta pass Touraktabadagi Government School Thingjinkhre Thingjinkhre Handakta Haidokiba Board of Secondary Education Assamna Loba Class 10 gi exam result State Government Chalaiba School gi Maheiroi Amatta pass Tourakpa ngamkhidraba matung Hairiba school sing adu Thingjinkhre Government na phirep laukhre haire hidamasiga mari lenana State Education Minister na phongdokibada Hairiba school mari asidagi Maheiroi samnga henbana Class 10 gi exam thakhe adubu result haidokma matamda Maheiroi Amatta pass tawrakhide maduna maram oiraga hairiba school sing ase kana daba school oide haina laingakna phirep logduna Thingjinkhre phirep adu laukibane amaromda state asigi government school kharadasu Maheiroi yamna tamdabagi report sing laire Maheiroi leitrabadi school lairubagi kana ba leitabana maram oiraga Maheiroi leitaba school singsu thingzilaba yana laire haire gari manga mathang thomlamlaga thaukiba car yum mamada yungsinkhre yamna tangna thokpa thokdok amada angau machugi Chevrolet Cruise car amana lambi da thoramba gari manga thomlamlaga chenkhina bahonabada konung mamang palace compound manakta leiba yum amada thomjinbadagi driver amadi mamanaba hospital yaukhre thokdok asi ngarang numidang pung 9:50 yankhairom tabada kongba maikeiromdagi lakpa Chevrolet Cruise car MN05A 7460 na lambi da thoramba RE auto ama Honda Pleasure ama Hyundai Creta ama Maruti 800 amadi Maruti Swift gari amaga mathang thomlamlaga chenkibadagi police amadi miyoi kharana tanarakhe adubu car adu Govindaji Temple manak palace compound da leiba El Rocky kauba amagi yumda thomjinkhe car adu thomjinbada car adugi driver thingbai jam lanthoi chahi kun apokpa TS mutum laifamna nongmaibung pungmakhong amadi car adu da lakminaba miyoi amaga asoka panthokhe makoi anidu Jenims amadi Remedy Hospital da pukhatuna layengkhe Chevrolet Cruise car aduna kongbadagi thoraklaga gari macha ama yauna gari mari thomlamkhe adubu ka hena asoka pandi yaukhide aduga Chevrolet car aduna gari mari thomlamlaba matung konung mamang palace compound changphamda Swift car ama amuk thomlamlaga kanna thoraga car adu palace gate leiba yumda thomjinkhibani haire thokdok aduga mari leinana Porompat police station na case lokhatkhrei Nongmai sapam thugai khrei Churachandpur district ke New Lamkada nongmai na chingba khusu khulai sing saduna UG group ta yole haibagi akaknaba pawama ngarang ayuk pung 12 yankhairom taba matamda phangbadagi Churachandpur district police amadi chamaga 12 suba BSF ki apunba team na thiba humba chathabada nongmai sapam ama thugai baga loinana khusu khulai kaya phagat pangamle haire police ki pauna hai Churachandpur district police amadi chamaga 12 suba BSF ki apunba team maduna Churachandpur district ke Dorcas lambi ge Siamtung Beng da leiba Pongmin Lun Sontak apokpa laikhidraba Hauktin Lian Sontak hairiba miyo yasigi yumda thiba humba chathabada nongmai amade nongmai sabada sizinaba khusu khulai kaya phagat pangamkhibane Jiribamdagi har purakba gari hijack tawkhre driver di thadorakle Manipur gi khwaidagi maruoiba lifeline oidiba Imphal Jiribam lambi National Highway 37 da matam sangna gari dagi sel khaiba gari amasung driver fajinba sel munba madi driver singda kihanbagi thabak satharamdrabasu chaliba chai asida aina yadaba khulai paiba singna lambi asida gari amasung driver sing faduna kihanba gari da yawba pot sing mulhobagi thabak hengalakle highway asida aina yadaba khulai paiba singna chathaba thawong singge saruk ama oina haukiba ningthaukaba numitki numidang pung 3:30 rom tabada Jiribamdagi Imphal tamna har puduna lakpa tata truck amagi driver Scotland ge army camp yawgadaba kilometer amarom tamak ngaiba maphamdagi faduna pukhraga ngarang ahing thadok lambadagi ngasi driver union na rescue tawba ngamkhre Nambol kendra da han boina go to laikai campaign haukhre Manipur lengak education minister suweriba Nambol kendra ge MLA TH Basanta Kumar na kendra sigi miyamga toina unaba ngamdaba amadi kendra sigi praja singi apampamda Tawhaning bathabak sing amadi awada papum na makhangdoktuna laingaki maikidagi mating pinabagi pandamda Kendra sida han boina ngarang Nambol kongkhamda go to laikai gi campaign hogdokre Scheduled Tribe Demand Committee na ngasi dagi khongjang haugadawre Mitai bu Indian Constitution gi makada ST list ta yahunana ba panduna leriba thabak sing paikhatabagi mayokta Scheduled Tribe Demand Committee Manipur SDDCM na ngasi dagi wakat mifam gi khongjang sangsin ba hauragani haire Committee asigi General Secretary na thadorok pachirol sina hai committee na sahi sigi July 10 namasung August anida mathang sina press release anigi khuthangda Manipur lengakta yalomi Mitai bu Indian Constitution gi makada ST list yahunana ba panduna leriba thabak sing paikhanaba athubada list asida chalhanana ba honana ba taksin khe
Karigumba Manipur Lengangna, Paikatpam Thokpa Khongthang Amatta, Paikatrabade, Makata Bakhongjang Changsingane, Hauzik Pauba Lengaki Maikatigi Lokatpam Thokpa Khongthang Amatta, Lokatpagi Mami Udavana, Makata Boina, Ngasidagi Wakat Mipamgi Khongjang Changsin Bahauragane, SDDCMG Executive Committee na Lusingduna, Ngasi Amasung Tha Sige, Kunganipanda Kaishampat Amasung Thangmay Banda, Ayuk Pung 13 minute kuntra dagi hauraga, Nungtil Pung Aniga minute kuntra pauba, Wakat Mipam Gane. Masigi matakta Imphal West amasung Imphal East ki mapamsingda loudspeaker sisinaduna street corner campaign su sathagane street corner meeting ge permit piu haina mari lenaba DC sing da se thakre permit piraklagani thajai haire India malem gi khwaidage masing yamba democracy chatpa laibak amani haina chauthokjare SDDCM na hauzik phawbada ingtapna democratic oiba mawongda Manipur lengakta taknaduna lakle Manipur lengakna democratic oiba khongjang asiga loinana Haizababu Tawaidabagi Mahutta Inai Taba Pambay Sisinabana Hena Lumna Laurabra Haibasi Wahang Waire Pibam Sida Laikai Club Maira Paibising Nasu Aikoigi Tungi Mirolgi Damak Tangai Fadana Kongtang Ama Waibana Kudong Chaba Numit Amada Yamdrabada Pung Ani Anidang Wakat Mipam Pambiduna Saruk Yabiyo Aikoi Puna Laingakta Taksin Minasi Loina na Kamitina Lautorokpa Makataba Kongjang Singdasu Miyam na Saruk Yabiyo Haiki Railway Project Loisilakpada Manipur Bumapung Paba Tourist Spot Ohena na Bohona Re MOS Darsna Manipur da hojik paikhaliba railway project sing asi mapung phana loisilakpa matamda state asi tourist sing ge mijeng phamama ohena na bahonari haina Minister of State for Railways and Textile Government of India Darsna Bikram Zardosna Phongdokre National Award ki wajani fuga taru khangatpada Manipur dagi ama yaure Mahausa kumna mathang thagi mangada New Delhi gi Bigyan Bhavan da pangthokadaba oja singi numit ki thoramda President Draupadi Murmu na lanthokadaba oja singi National Award 2022 pinaba khangatpada Manipur Eastern Ideal High School Imphal East ki oja Nongmaithem Gautam yaure haire Mahak yauna oja nifuga taruk khangatpada Awang Nongpo State singdagi oja taruk yaure haire Sonia amadi Lokesor National Award lauthokre Chaliba chahi 2022 gi oina lamdam asige saknairaba aiba ibi khundrakpam Sonia amadi Naurem Lokesor Allies Sanayaima Sahitya Academy New Delhi na sponsor tauba National Award pire haina ngarang academy asigi maikaidagi official oina lauthokre Kumari Soniana phangliba award aduna yuba puruskar naha oidiba talent laiba ibasing khangalaga piba manane aduga Lokesor Sanayaimana phangliba mana aduna Balsri puruskar angang singi maramda iba lairik sing khangalaga piba award asine yamna naha oidiba aibi Sonia hokiba 2019 da Cultural Forum Manipur banner makhada phongkiba Loyum Bahaina Mingthonba Nobel asida akhang ahi jury singna langkhalakpa recommendation matungin na pibane Kumari Sonia Kongba Khetri Laikai dagi ne haujikna PWD da thabak tawribi mama ibe magi Langol da laiba Langol Housing Complex ke quarter da laire Cultural Forum amasung Manipur gi Literary Society gi lifetime members su waire Uripok ahanthem Laikai dagi Naurem Lokesor na phanglibe award asina haukiba 2020 da Tomthin amasung Khuzi haina mingthonba angang gi oiba lairik asi ibagi ne PHE Department SO oiramlaba aiba si haujik Manipur gi Literary Society gi Vice President oina thabak puri aiba Lokesor gi Balsri Award phanglaba angang singi oiba lairik asi Manipuri Literary Society gi banner makhada phongkhibane lairik animak miyamna pamna panakrabane athuba matamda citation ga loinana sel oina lupa lising yangkhai gi mana puruskar phanglagadaba aiba ibi animak yauna ngarang award lauthokpagi pau hek phangbaga Cultural Forum amadi Literary Society gi thaupuba sing amasung marup mapangsing forum amadi society gi office ta harau nungai bagi akhanaba program mathang pangthokre Koridol sandokpa lup kayanasu aiba ibi animak mathang taramna ongnaba thorang tawnakre haire aroibada tabiriba pumnamakpu thagatjari